good morning ma'am punamak. I going to manigi mamangda aina su video thagatpada haijakhiba adugumba akan manungsit amagi sapu akan mamong amagi sapu ngairi tugadabagi ngairi makhongda hingna kothokpa makhongda hingna yanjanba koige lighting gi thabak thoram tawbada changdaba yadraba pochang ama oina oibadagi adumba yonnabagi damakta makhongda hingna kothokpa makhongda hingna yanthatlaga yamna tudribog yanthatpa haitare adugumi mongduda leiba uchan pambi du hujikti akan manungsit lae akan mamongda leire aduga matam surey akan manungsit lae ture I going ture Ampasana Masama Tomtana akan manungsit aduna laku matamna masama tomtana tugibani makhongda loina makothokpada masana kothokpagi mawongje aina mawong mamangdasu adum video thagatpa matamda mamangda ayamana haibadun akan manungsit ama lakaga tugadabagi masama tonda tugadabagi ngaiduna leiri haibadu sini makhongdagi hawna sum kothoka uchangi kogi macha lighting thabak thoram tawba kanda kogi kaithen da yonba adumba yona bai da makto pham swaida horiba uchan pambi ayamba loina makhongda hingna kothokpagi mawongduma adum mami tarabani aduga atai kya amasu si mamangda hojik turi si mamangda atai kya amasu pham sida horamba mayamsu tugra leigidre adum masama tonda sum kolani hingna kolani aduga masama tonda dum kan manungsit or any adumba lakpa kan masama tonda turani yan makti natte masama ton tuhanba swadi horame pambi ani dum lotion gra sida leiji arasisu masama tonda tu khiba pambi ni asisu kola matungda to masama ton tu khiba pambi ni ada mai mau tare sum tura leire sijuni masama tonda kola tu gibni. Thank you very much and good morning ma'am punamak.